Board of Secondary Education Manipur na louba Class 10 exam ngashidagi houkhre ahanba numita thodokpa pamdaba thodok sing thokibagi paude laikide tongan balup kayana kauriba pung 19 gi general strike manungda mahairoi singna exam thaba lagnakhi ngashidagi hauriba exam asida nupa machali sing 18 ga marfutaret amadi nupi machali sing 19 ga chatruk kunnipan punna mahairoi sing 38 ka chatre 15 na sarugyari Jing the center humpu humdoyama di tampak the center marfudra mathoi punna center Jamaga Yankai Marida Pangtok Liba exams da government official amadi private official yauna inspection team kun mangana tampaki examination center sing yengsin bagi thabak jathaki amaromda DC ADC ge official sing ZDO ge staff amadi oja sing yauba inspection team Marina Jingi center sing yengsin bagi thaudang lauri Mari leinaba OC amadi duty tariba official singna exam center singda section na senaduna mahairoi singna exam thabada khudong chadaba thoktanaba hona bagi mami chauna taki masigi mathakta niti niyom kaidana exam pangthoknaba bosem nasu sem sari